पाउसेद यमफम ओइबा मरोइबा पाउ खरा अपडेट तौजरी एनके ग्रुप प्राइवेट कंपनी असी हिरम kayada miyamdagi Moithem touduna sel khomgtpa company ne Kiran yenrembam Fresh Club the pangthokiba unregulated deposit money scheme act 2019 ga mari leinana NK Group Private Limited Company ki chairman Nongsaibam Sanjit amade mahako wakhal manaba khongloi kharana sathariba aranba thabak thorong kya miyam gi damaktani haiduna social activist Kiran yenrembam NK Group ki aranba sing phangdokre Magna makatana hai company asi aranba advertisement sing tawduna miyamdagi jamlaba sel khomgtpa company ama oibeda natana mamangda company ge osna bifam amada tha taruk ki manungda mut payana leiraba company amari haina haikiba adu asumba wafam oirakle Manipur ki mafam sida office hangliba se asi miyamdagi namthak tawduna sel khomgtba policy ni anasu thamke atopa pau amadana covid second wave Manipur gi kuntaruk jauna corona positive oiraba lakh ama lising marfu ga mari sahum marfu drama thoi thengnabada Lising amaga sukna kuntaret sire Leiba ka sida pandemic ki second wave na misimina thopagi changka hena hengalaktuna awaba mayuk na ringis da Manipur ki kuntaruk jauna nauna coronavirus lajat ki layong uthokpa anabar lakh amaga lising marfu kamari chong umraga ni thoi thengnaduna Khwaidagi jambar layong uthokpa thengnabana mit Oire nauna thengnariba masing asi tharaga leiba ka asi ke apunba positive oiba masing 1.38 crore hele Laisalasin nabam yoi lising amaga sukna kuntaret siki basi tharaga hojik phawada siki ba apun ba masing lakama lising umraga ni thoi chumna marfu manga yaure apun ba masing asigi manung da Manipur gi chahum umbodara taruk yaure Leiba ka sigi India apun ba anaba masing crore 1.38 hen basina laisat asina haksina sokhala ba malayam galibak sigi manung da United States ki hek madang da adisama mafam da laiduna Brazil ka nakna na leire Hauki bapung kulmari de laichat asin aksin na sohal laba state sing adude Maharashtra, Uttar Pradesh, Chhattisgarh, Delhi, Madhya Pradesh, Kerala, Karnataka, Tamil Nadu, aduka Andhra Pradesh ne sakhang daba sing na Koubru kafmda Leiba thong ama thugairmle ngarang nubidang sakhang daba miyoi kharana Koubru sing kafmda Leiba anisuba RCC press ama thugairmle hauju phabada thong asi kanana kari maram kidam thugairi banu aibadu khangbangam Amaromda Mount Koubru da Manipur Sarkar survey tawbagi thabak sathagadoriba asigidamakta Manipur Police Headquarters gi jathang matungina Kangpokpi District ki SP na aukiba April 12 da order ama thoktuna punna police person amadi BDF person jawna punna kunthra mari ngaksen bagi thabak tawnanaba order thokiba leire order asigi matungina police ki team asi Kangpokpi District Headquarters ge reserve line da leiriba SI paukhomang hangsin halit tawgane Masida Constable Mari Rifleman Taragani Thoi Amadi BDF Taragani Panjauri Koubru sing kafmda Leiba anisuba thong thugairami aiba asiki matang da pau si asina Kangpokpi District ki DC ga wari sanaba matam da phangdor kibade thong thugairam le habagi pau tare kanana kari maram gi damak da thugairi bano aiba do thijin bagi thabak chatharagane Sarkar na Mount Koubru survey tawbagi thabak chathaba asida Kangpokpi District Administration ki maikai dagi pangba yaba mateng chapchana pangane Narangsu police person sina Koubru sing don leiduna ngakchen bagi thabak chathana bagi damakta thengnabadi athai mthou taba polam sing Kangpokpi District ki maikai dagi pikhiba leire aike panbajabadi ngarang Koubru sing khung de leiba el mangjol village da ngarang ayuk Koubru tamna lakpa police person amasa village chief sing nupi sing na abadi Kangpokpi District ki CSO lo sing basing ki marakta yamna chawna mukna bathoke loinana Sadar Hill Chiefs Association Kuki NP Kangpokpi amasuk civil society organization singi makada Committee on Protection and Preservation of Mount Koubru na khudakdagi Koubru sing kafam thingjalle aina mangjona laukthokpa leikhrabane loinana Mount Koubru da sarkarna survey tawbada chaning da wafam phangdokhrabane akalamrom dana Koubru laifam len khurumbada athingba thamleba sing para ama tambiba mathou tare thawongsi sarkar bu usitta banatana bharat ki constitution ki mathak tasu singnabane haume Koubru laifam lenta lai khurumbabu athingba thamlibasi khudakta handoko chathariba thong asi Manipur Sarkar usitta badanatana Bharat ki constitution ki mathakta su singnabane masi Khwaidagi sathiba asoiba du Kuki gi luk kharana toure aina Federation of Public Secretary Publicity Dr. Laisemba mangangasi press ta thorakba cherolasina haire cherolasina hai sajibu tha asi midai sing amadi yelhomi sing Koubru ipagi mafamda sahi khudingi haikat leikat tamba chanaduna lakli adubo Handak sahidagi Koubru da khunda sileba kangpun athingba thamdana ipa ipoge khobamda changhanda phaibasi yelhomi singbu phongna singnabane iram damsigi yelhomi singi Koubru ga leinari ba mari namsin don thamlaga anoba samjin ba puari ama miyamda uhanna phonarapa asi aranbane Manipur da tribal land haiba leite masida Koubru da tariba Kuki singna thajaba leiragadi tampak da Kuki singna lefam thokte aire
Cherolasna hai tampak the Leiba Kuki Kul, Church Sing Kuki Civil Society Organization Sing, Leiba the Ikoi meeting and a ship of the Akaiba Pidre. Handak na tampak the Kuki in the Lam Kia Lachilakliba Simita in Yuan Naktane. Masida Ikoin Ating Bapide, Kangpopi District Semba the Mitagi CSO Karada. Mating Pangpina Hajarapaki Pankibasing cookies in the Kautokpa, Ibasi, Mio Bikilis at Nate. Punning Manaba, Pamdaba, Liminabada, Atopuki Puaribu, Ikai Komnada Ibasi, Harupum Kangdabagis, Sazatne. Punning Minasi, Ibasi Yatrabadi Maduki Chapchapa Pocom Berakane. Koubru do Riba people masi, yellow me, I could sit Towedaba, Amadi, Kunai, Azibumotanaba Konabane. Ngasi di yellow me, I couldn't equity over Purup as hing Banatragana. Mudpaiba Wapum Asida Lakle, Ire. Loin and Madang Asida Federation of Homina Manipur Sarkar Wapum Karasu Tamlakle. Sarkar Tamlibo Wapum Manga Adudi, Hanpada, Koki, Federation for Refugee Fund 1956 Power Piduna Thamkibasing. Kudak the Kanduk to Namaram Lakh from the Alan Kigadobane. Anisubada Kangpopi District Mitailon Kangtapa Myanmardagi Lakpakea Amaki. Jumta from Oire as a mass operation of Touduna Anova, Kundasinba Mito Kandokadabane. Loin and Kangpopi District Motat Kadabane. Ahom Subada Refugee Fund Loduna Sadangbani, Kanglaba Kuki Sing Scheduled Tribe List the Gilato Kadabane. Marisabada, Manipur Sarkarki Mayuk the Natana Lining Basingbo, like Kurumba, I think the Piri Police na Padre Bikimaram Carino, Kudak the Pagadabane. Mangasubada, Manipur Sakarni Yellow Me, Haurukbagi, Puariba Masak Toknaba, Lautokiba, Sacred Site Protection Gimokta, I think Papirapasi, Manipur Sarkar Usita Banatana, Baraki Constitution Matata Sing Nabane, Manipur Sarkar Miyung Changadabane, Ibasine. Aroibada, Cherolasna, Haribadi, Manipur Sarkar Lautokiba Koubru, Amade, Tangjingi area aduna upon Bakauruki life and blend. Taragahumdo Amazon Historical Palace Loinana, Tangjingi life and blend, Taragahumdo Amazon Historical Palace Mapun Kanbada, Mapung Padavana, Koubru Amadi Tangjing Rains Puna Mapung Pana can be Gadabani Ire. Maka Tarakba Atopa Pau Amadaso, CBSE Class 12 exam Yaitokre, Class 10 exam cancel Taukre. CBSE Naloba Class 12 board examination Jaitok Class 10 examination cancel Tauragani and Prime Minister Narendra Modina. Ngasi numitsung pamatung da meeting pangtok pamatung da lauthokre. Masi Leiba kasi da COVID second wave paksana sandorak padagi. Parents sing mahiroi sing aduga tongan ba state sing dagi exam masi pangtok na padiban tawrak padagi ne. Central Board of Secondary Education CBSE Class 12 exam June mari dagi June tara mari phawa pangtok na pamatam lekwe badu. Jaitok lehan Education Minister Ramesh Brokial Sijan na mahaki tweet thadorok le. Warip ama Jun Amadalaw Rabayay, Haradram Makatana, High, exam Pangto Kadaban with Taramangan, Ikimamanda, by racing the Kangane. Class then gi exam Matang the Minister na High, Pal Lautopadi, Bona Semba, objective criteria the Jumpam, Oraga Semgane. Atuka Mahiroshin Makoki Mak, Atu the Apen Bapok the Bade, Pibam Gimatung in the Makoy exam Kudong Chaba Amba Pangane. Meeting Adu the Modina Mahirosing, Legang Henba Kudong Chabatanza Ama Pangan Labane. Center na mahirosing ki pungning apam ba du khangna ba khoi ki masama u phana thamna ba hona ba academic interest na mangaloi CBSE ki exam haidu jaithok na ba Rahul Gandhi Priyanka Gandhi chawna parent association sing aduga adai lusing ba kyan tak na duna lakpane maraga sida UP ki CM COVID-19 positive ore Uttar Pradesh ki Chief Minister Yogi Adityanath COVID-19 positive ore aina confirm tawre ma ki masa nungarik ta badagi ngasi COVID-19 test tabagi positive ore aiba khangkebane Masiki matung da Minister asi self isolation touduna section tharong ki thaba lokatuna leire adu bhaujuk phawba mahaki masada kaisu nungaitaba amata leite haina se Minister gi Twitter da Hindi lon da thagalakpa warol amana miyam da khangalakle aroibe the content sing asik maru iba pau khara asi pau tamjariba Manipur local news YouTube channel amati Facebook page asadagi yengbi pupna muk pathagajari channel asina tom da kanarabadi subscribe to video version subscribe to biramu loinana like and share to busu kawi ganu pnampo amakana thagajari